Akasban Imphal Nayani Devina Pau Pajari Ahanbada Maruipa Pau Mukhyamantri Nongthombam Birena Hari Loktak Bata Ain Kaina Sajilamba Homestay Yauna Makhal Khuding Maki Structure Sing Laptokba Hore Manipur Dangarang Mioi Marine on COVID-19 positive Oiki Pradhan Mantri na Hari Kunmato Subazahiza Asigi Maru Ebe Yumbi Anidi Aikwegi Heritage Amasung Puna Zakwat Minanaba Tapak Paikatpa Habesini Amasung Pradhan Mantri Narendra Modi Nangasi Recruitment Drive Rozgar Mela Hodok Lagani. Mukhyamantri Nongthombam Birena Hari Loktak Bata Ain Yadaba Monda Sajilamba Homestay Yauna Makhal Khuding Maki Structure Sing Amadi Athapum Sing Loktak Development Authority na Lokthokpa Hore Social Media da Takatpa Warol Amada Mukhyamantri na Hai Khongthang Asi Pat Asigi Mahuzadagi Laijarakpa Saktam Ngak Senduna Amadi Kaihandana Thamnabagi Damak Tangai Padana ba Khongthang Asi Lokhalakpani Mahakna Hai Raja Sarkarna Pat Asibu Kannanaba Sungak Senduna Thamnanaba Lepalaitana Honakigani Pat Asigi Akoibada Ladiba Miamna Sarkarna Lokhalakliba Khongthang Asida Mapung Phana Mating Pangbibagi Damakta Mukhyamantri na Thagatba Phongdokhi Aina Yadaba Structure Sing Takthopagi Tabakta Bisnupur District Police na Lauriba Thaudangbusu Mukhyamantri na Thagatki Miyamna War on Drugs campaign da Mapung Phana Saruk Yarakpa Amadi Hogalakpagi Thongbu Mukhyamantri Nongthombam Birena Thagatpa Phongdokre Social Media da Thagatpa Warol Amada Mukhyamantri na Hai Churachandpur gi Miyamna War on Drugs ki campaign da Mapung Phana Hogalakpagi Khongthang Amala Kholakliba Asi Yamna Thagatningai ni Mahakna Hai Popi Pambi Thariba Mafam Kayada Hida Kapsinduna Manghanbagi Khongthang Ama Jaktharaklliba Asina Mafam Adugi Miyamna Sarkargi Khongthang Asida Mapung Phana Saugatli Aibadu Takle Manipur Dangarang Mioi Mari Nongna COVID-19 positive Oiki Rajagi Haksel Bibhagna Ngarang Numidawam Thopa Jerol Amada Hai Haukiba Pungkun Marida Puna Sample Sama Marfum Doi Testa Bugi Manungda Mioi Mari Nongna positive Oiki Positive Oibagi Changchada Ani Dasmik Anini Laina Sidaki Pagalakbagi Changchada Marfudrani Pandasmik Mari Marini Hojik Active Case Kuntrani Toy Lady Raja Sigi Wina Hojik Pawada COVID vaccine dose la Kuntrani Toy Lisingya Kaima Toy Changwa Kuntra Manga Kap Kre Madugi Manungda Ahanba dose gi Wina Lak Tara Taruk Lising Niputaru Chatet Kunmari Ani Suba dose Gina Lak Tara Umdoi Lising Kuntrani Toy Chamo Humpu Aduga Precaution dose Gina Lak Ani Lising Humpudrani Toy Changwa Kuntrani Toy Yauri Ngasigi Wina vaccine dose Taramapan Kap Kre Kendragi Fisheries Animal Husbandry Amasung Dairy Mantri Purushotam Rupalana Ngarang Nagaland ki Jila Tarani Thoida Sijannagadaba Mobile Veterinary Unit Tarataruk Lam Thakre Kohima da Ngarang Pangthopa Lam Thabagi Thoramda Sri Rupalana Hai Hairiba Mobile Veterinary Unit Sing Asina Sa Amasung Yumda Yokpa Sa Singi Farmer Singda Khudongjabai Hena Phangalagani Mahangna Hai Nagaland da Puthokliba Yumda Yokpa Sa Sing Asi Marang Kaina Puthoknaba Honabada Ajoba Mateng Oiragani Mukhyamantri ne Furiona Hai Mobile Unit Sing Asina Jila Khudingmakta Sa San Singda Matam Matamgi Laitat Kaya Thorakbada Madubungak Thoknaba Honabada Ajoba Mateng Oiragani Raijagi Veterinary College da Award pa Lairiba Professor Amasung Lecturer Singi Pham Singsu Mention Binaba Kendragi Mantri da Mukhyamantri na Taksin Ki Kendragi Grihamantri Amit Sana Hari Haukiba Zahi Khara Asida Lebak Asigi Oina Internal Security gi Lamda Singthaningai Oina Phagatle Mahakna Hai Matam Kharagi Mamangdadi Awang Nokpok Lamdam Jammu Kashmir Amasung Left Wing Extremism na Sohlaba Mafam Kayada Phibam Yamna Phalamde Adubo Haukiba Zahi Khara Dadi Mafam Kayada Pamdaba Thodok Thopagi Chang Yamna Hantare Awang Nokpok Lamdamda Tamlamba Armed Forces Special Powers Act Oktokpaga Loinana Hojikti Naharol Singda Akhanaba Sakti Piba Ngamle Tabiriba Pawasi Akasbani Imphal Dagini
Pradhan Mantri Narendra Modi na hairi Kunmathoi suba chaicha asida chawkhatlaba Bharat ki maru oibe yumbi anidi aikoigi heritage amasung punna chawkhatminanaba thabak paikhatpa asina oiri Uttarakhand gi manada ngarang lupa koti singahum chamri changna paikhatkadaba lambi amasung ropwe project sing jataw hanbagi thoramda Pradhan Mantri na hai Gauri Kundadagi Kedarnath amasung Govinda Ghatagi Hemkund Said phawbagi marakta sengwat kadawriba Ropeway project sing asina matam jangdana chathok chachingi pambai phangat anbata natana Uttarakhand gi sel thungi phibam phagat anbada chauna mateng oigani Mahakna hai dharmagi senglaba lai phamlen sing sengpat chagatpagi thabakna lai khurumba lakliba bhakta singda kana hanbata natana raija asigi tourism chawkhat hanbada mating pangli matam sangna sothaduna laklaba raija asi sengbatnaba honabada mahaki sarkarna makhatana tawbayaba khudingmak hotnakhigani haibagi thajabasu Pradhan Mantri na phungdokhi Pradhan Mantri Narendra Modi na recruitment drive Rozgar Mela ngasi ahudok lagani thauram asi video conferencing gi khutangda okdokani thauram asi gi manungda mioi lising humfudra manga henbada anoba thabak pina nabagi damak appointment letter sing yantokani Laibak asigi naharol amasung miyangwi ay panabagi damak Pradhan Mantri gi thabak pibagi khongjanggi saruk ama oina thaurang asi paikhatpani amaromda Pradhan Mantri Narendra Modi ngasi Madhya Pradesh da Pradhan Mantri Awas Yojana gi makhada beneficiary lakh mari lising yang khaima thoiromda griha pravesh hamgi thauramda virtual wena saruk yagani numit asigi mari lainana Pradhan Mantri na miyamda wangangani Pradhan Mantri Awas Yojana Gramin gi makhada Madhya Pradesh lupa koti lising kuntra manga ena changna paikhatpa yum lakun mapan rom sabaloire haujuk phawai oina Madhya Pradesh da yum lakun tranipan sanabagi ayabasu pikre Thaurang asi Pradhan Mantri Narendra Modi na laibak asigi mayum leijadaba singda yum pinanaba laukhalpa khongthangni Police Commemoration Day gi tahurangba mari leinana Pradhan Mantri Narendra Modi na police singna lauriba thaudang buna hongna ningsingduna thagatpa phungdokre Twitter da thagatpa warol amada Pradhan Mantri na hai laibak asida singnaba kayagi marakta police singna santi raksagi phibam phagat anaba lauriba thaudang sing asi thoidokna thagat ningai ni laibak asigi damak matahu pangthokada laikhedraba police personnel singi maphamda Pradhan Mantri na ikai khumnabo uli haina su makhatana phungdokhi Uttar Pradesh ki Ajodhya da hayeng pangthokadawreba Grand Deposam Festival gi mapung phana sem sare thauram asida Pradhan Mantri Narendra Modi saruk yagani Mukhya Mantri Yogi Adityanath na festival asigi damak sem sariba sing adu ngarang yengsinkhre Akashbani pangmina hai Ajodhya gi mapham kayada maigi kumai pangthoknanaba thaurang tawre Pradhan Mantri gi khongchat asi yenglaga security gi akanba cheksin thaurang lokhatle Laibak asigi sarkar gi karmachari lakuntra henbada artificial intelligence machine learning amasung blockchain yauna technology gi maramda sarkar gi thabak singda hena kudong janaba training tawragani kendra gi personal public grievances amasung pensions ki Raja Mantri Dr. Jitendra Singh na ngarang New Delhi da pangthokba Indian Institute of Public Administration gi thauram amada wafam asi lauthokibani Jammu Kashmir da BJP ki luchingba Rajinder Sharma Jammu Municipal Corporation gi mayor oina khankhre aduga dol gi luchingba Baldev Singh Biloriyabu upa mayor oina khalle mayor pham asigi dama Congress ki Dwarka Nath Chowdhury mirep oina thorakhi adumoina mak supnata gi vote ama khakta phangki mayor pham asigi dama puna voter masing yangkhai mapan gi manungda BJP gi mirep Rajendra Sharma na vote yangkhai tare phangki aroibada maruiba pau amo hana Mukhya Mantri Nongthombam Birena hairi Loktak Bata ain kaina sajilamba homestay yauna makhal khuding maki structure string lokthokpa haure Manipur da ngarang miyoi mari nauna COVID-19 positive oikhi Pradhan Mantri na hairi kunmathoi suba chahicha asigi maru oiba yumbi anidi aikhoigi heritage amasung punna chawkhatminanaba thabak paikhatpa haibasini amasung Pradhan Mantri Narendra Modi na ngasi recruitment drive Rozgar Mela hudok lagani paulujare